Matamgi Manipuri Wari channel asibu tabiriba khoi pumnamakpu taramna okjari. Ngasi sum hausago The Love Curse ani suba tangkak amo puduna lakjari. Mayam punna taminarasi. Mahausagi phajawagi mathakduda khuchengi phajabana leiting habliba makhal machugi leirang kayana phogaina saliba. Chingyagi leikol mayaida khuchengi oiba pukri machadugi mathakda tariba water fountain. Leikolgi akoibada sariba maitei natki oiba nupa nupi singi sakdam. Yengbada pukning honaba masak ngagtani. Asang aman hairang lirang maraktuda Chingyadagi homlakba namiba nungsetna amuk kahena maphamdugi phajabadugi magun hengat halli pukningbu inghalli wakhal nongthok halli. Eni maphamdugi phajabada ngawarduna mitfam hongdana yingduna lei. Pukri mapanduda thariba una ningthina semlaba phamduda phamlaga kaijasiga mayoknabada thariba situda phamliba dipakna hanglakpani. Adubu enidi maphamdugi phajabaduda lopkiduna dipakna hangbado tadra mali paukhom piraktri. Dipak samuk hanna nokfet tawna hanglakli. Enia kaijasiga ini ikhan khangna khomlakli. Kaimchadusyani Dipak yam lemna ijam jamba minok amaga loinana. Kaidawrage kainomni chasidana dadana pamado adum haibikro aigidi yada yari. Dipak na chanaba khara order tawkhraba matung wari haurakli. Phajabra maphamse yam phajai anangwa samgatpa male. Pangkoi kuitriba jani imanabana phajaina hairapani. Tasengnaso yam phajarmi maphamse pokning wakhalgase punging ingi. Hana laktriba Lagdri. Lagdri ahanbani koibagase ichajatba mina deda pakhangni na dawrise matamagi pakhang oirabani. Eni wadi ngang da nugli dipagna makha taragli. Samaina chathokpasidi yam nungai jani. Hayengaidi matam sangwada adum chatpa tare. Chalo wakhal ingnaba. Ithandadi chaningdeda adom maruk mapanga chatpa yaina. Ando sunungai ridaba. Andadi kanaga chatoiba. Kanagumbi amaga chaningi. Wahaido hairaga enida phalapka yenglakli. Enidi ipangpangna adum hairakli. Kanagano adudi chachayodana. Haibado ngamoido mani. Kahina haisa. Dipak paukumpidana ngayang tuminneranga tongana wahaudok poi kaiwai hairakli. Khangdi tawrisi. Akoy ang bugnadi ay si luhong thukpiranina adum hailairi. Ay na somda nupiti laitri. Kay kinaisa yam nga na busy tawroidra. Tawkinida abog na luhong mamatong tawrahay. Handak abog to masaga sumjalagpasida panghaida hairini. Imaga babong nga to laitra banina pangwahay kwanchariba kaidone. Ima babong Hai baloy ngay dipag na marag thaladana paukhom piragli. Ima nga babong nga daw laikidri. Kuyang kuyraga haisa. Ima di khanghaudri. Babong di ay na din kawada laikidabani. May thunga da magsili nupido nupa amagi wada tabada. Kadawraga. Ima gi awad pasi babana pumna magmensinda na lagli. Andubo Kaiguma baban laikidaba dena khallubada imagi am kuiraga laikidaba aina chahi taruk surukpada inaunu pipokpada laikidabani kaisu khalluranu se chatkibana chatkharso lehuriba pamungna pamna mot sinduna leirisidi aigiso chapmane abokane negana ngasi phawba aigi awaba khanghande yarese nungaiba wari sase aina pubiraga angangse mo emotional hele Oindida. Ado aise nangna karama matamdagi masak khangge. Da hoina class 9 kawade. Yam thingna khangba janine. Akhoi house ki captain oibaduda khangbani. Captain oiramdadi khangbai wa leitene. Khangamdabase yai. Aidi nang khangba kuiri.
class kayadayno iphawba kawkhre. Kamain khangiba? Nang khangdaba mibu leiramgadro school duda. Class topper oibagi prize adum lawridudi. Aduishu mathakta nasaksu phajabanina. Phadi phajabani nangsi. Haujikna amukka hele. Hana inkhalakpagi phajaba. Haujikna mapung phana phajaba. Deepak ki wahaiduda eni mamai nganglap tawraga wahaifam khangdana ikaina nontharaga leikri. Enigi matawdo bada Deepak so masa khangdana ngangluriba wado haujiktada ikairakli haifam khangdraduna khangai hairagli. Jalasira. Haigi khana lagliba wadude majid amadaso hongdokpa ngamhongdre. Hairudaba ngakta haidokibaduda Deepak do mathanda taksi sonjari. Adubu masana chalase haidokrabanina karidu pailei jangna dum hanba tabani. Mayumda halakpagi lambidaso imungi maramda wari kaya sanai. Adubu hainingliba wadudi haiba ngamdana enigi thongaldu yausilakli. Da ai lehorage. Hoi, aisu chalukige. Enina mamonungtuna jangkibado Deepak sumitpham hongdana nongmi tawduna yenglaga leihori. Enina mityengi wangmalan krabada Deepak na chetlange haiduna gari mamaido leithoke tawrabaduda maningda yariba poto haujikta urakli. Aise yadre pura nervous ale. CV ge khalaga kahorene. Kaino na ngasi tawrisibo. Changkrasibo kamaina mukok thoga pidoino tawrisibo. Deepak nage ta haifet yengli. Angang amala pudo wadagi poto enida bibiyo haiduna sinaram naga chetkri. Eni changlakpaduda Ningthouja lei singchaiduna leiramli. Eni ubada nukfet ka tawragli. Halaba. Halay Ningthouja. Pong halaba. Halakdri. Benawdi leikibra. Rebecca na ne lawalagda na chetkre. Aidi kawine. Ayang maigi usop ki chani haibada. Tanjaduda angang ama changlakli. Kay haige na hey abe. Si pirambadi. Chini da piyo haye nupa amana. Ini ga Ningthouja do ngakni yangnari. Angang do di bodo piram naga thokri. Hai, kanana pirak di jano ne hai yam phajai ne he side. Ini ga Ningthouja do bonna mangola ka khatuna piram liba bodo yengli. Kauna na saba basket gi manungda fresh restaurant bucket ama. Phajana fitup nai ne thuplaba deep red color da black na mapal janba muga sit ama. Pastel yellow gi maroon na mapal janduna chanaba machu kayana leirong hap diba rani fi. Atay chanaba chapot khara mathang puthokduna yengli. Yamnabu maong tay ne sidi. Phi machu sing sidi nangonda onthokna chanaranida. Tanjaduda enigi phone da notification tona malakpududa hangleduna yengi. Deepak ki text oyami. Aidi potho piraba kauri. Nang amukong thokpado nungaidradana angang pirambani. Ado card ama yawani. Adugi pakhum nungaijari. Deepak na pirakpani khangbaduda mihol chongbodo hengelakli. Deepak na hairakliba card to kadaida yawbano haiduna ajapot singbe lokthokduna yengli. Kona di uri ijam jamlaba white card tuda red ribbon na bow style semduna mathakta kiri. Eni khangningna card to bahangdutuna yengli. Ayek tu maso computerized word nate masagi handwriting na masana ni irakpani. I dream of growing all with you. I dream of spending every single beautiful day together with you for the rest of my life. In you, I have found the one I was looking for. Will you be mine? Any card ki world du parambudaki hena masaduda haifam khangdaba ihulama phauri. Kari haigani kaidogani masa phawba khangjadri. Kaidorageni hey kanana pirakpo hiramage. Da Deepak wahai du khak hairamnaga pairamniba kardo mandom chana pisilamnaga yam thuna jangkhri. Ningthouja karino khanduna ngakna enigi matawdu yengladuna lehauri. Numidangi matamni eniga Ningthouja do kitchen da chak thongminari. Ningthouja kakadobo haujipa halaktrisibo. Lambi da lai haibani nei asomda paisa thinabagi khara thengkramale. Adudi jangpudi roishile kaka ngairaga dum puna charsira. Pabungdi lamamani nei. Pangdi iruja hauri
ngahak pothado eramgani kaka lakpaga mapa chanardi wado haibaga loitringai Ningthoina hoi hoi menang leitabasidi ichik hekji ida aina phone tawani made harau jawna lori adumaina mayanga ponbatuda chawrabanina khara so thadokpa pharabani khara sumi kidanaba adugi sunai damja aina chalwana haini mi atopagi sunatina ado ngasai giduna kamain tawba kaibuna haise namja Deepakki waduni ne hey ai khangde namja hai khangde haisibu kaino ne mi kamain tawge imungda kamain tawi hairo nangna khangdabada ai khangange mi budi phabane hanadai adum khangi imungdi mama mapa lekhije mapok amaga mani amaga leibani mani dobo leisabiro ne hey nati moi mamaga punna leibu jane moi mama hoigiso machin manau do yamaga dadipa hoigiso mi leidabaga adum leiraba jane moi mapagi machin manau di mani dukha gora jala moi ka kam leirami leikidra mali pakhang oiringi dado ais magi do moirang kai lekai ori jano aina jingnari se chumdong wali ne hey lekai di aisu khangdida moirang bajar manak den haibani inomja negi lekai so andai doi gum tawdai ne hoidi ipam so nupa mayum so thongal ani homdani kanariba aduwaida aina khangdaba mi leiroi adubu Deepakti angang oibanina aina masa khangdruso ahal mamingda hairadi adum khangni adudi aisu khangdide nomja adubune nangna hairibadudi aina khalise soidina oiramni adu oiramadi yamna phaini he yam phakraba imungni imungdigi mi oiramadi masu soidina ne khongul taramgani na khali horene ahalgi mamingda hangu aduga oiramadi yes haikrodo os akhoi nomja sidiba Mama machana noknokduna wari sanaduna leirambadada santana praprap changselakduna kai warino ne namana jana nokdana ga sanariduba khange kaka karam kana bulaino amta ga khangaude phana kuire da lakba phirol ko honga fresh oi thobade hoini gari makhol ga do amta da haude wane ho gari do thengabani na tomu da puhan khraba aina thongala lehauba adunani adudi ai paung kaurkigi chakchamina naba henbana lai ai charsi icha to video dena hayeng do Rebecca hoige osop ni na chatkre ngasi degi Rebecca na lawba lakdana kaigi mem dali halino hayeng adum chalasu yamaduda kaka aina mama pan ga pangna tho oya da bududa ngasi de chaloge haibaduda chalangi bani oh phare Mali tabase ichikti in hey mayam pulap chak chaba loiraga eni roomda ka khalakli singo bamatamda Deepak nungtigi call tawrakpani adubu ngasidi magi paukhum ngairi banara khangdi phana thingla phawa tawraktre eni su tokhum khangdana phone ngahang inglamlaga hiptharakli adubu to muhaibadi yadre kari paukhum bigani haibasina makoktuda ungduna leire yeta mukjeb oida mukjeb dawduna dumthaba yandana pung amamok haujinkre tanjaduda ikhang khangaudana phone lakpagi ringtonduna khangpre khangi Deepakki call oirambaduda amukke hena masada pakhatkre wakhal khalingai-duda ahanba call duma paihaudre Deepak su pairaktrabadudadi amuk hana tawraktre ini call back tawsira khanduna phone da yengli adubu hek tawsinbadi ngamdre phone gi screen duda ngahak sum yengduna leiri khangaudana Deepak to amukka su call tawrakpaduda khangboi kai boi paikhalli tumuraba sengabrane eni di Deepakki wahangduda ipa pakhana khamlakli hoi tumure aduri tumjaro ado akhoi yambo hoidu tharaklagi yarba natra kaigino luhongnabagi hainanaba ai bet ka tawkini yamwali adu lordi yarba natra adudi aige proposal do accept tawbire haina loreko kaina ise yare tumu haiba phajana potharoko good night asika khairamli nogladuna asika khairamnaga call do kakki
ꯑꯦꯅꯤꯗꯤ ꯃꯊꯟꯇ ꯃꯪꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯕꯣ? ꯌꯥꯝ ꯇꯜꯂꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯄꯨꯔꯥ ꯉꯥꯎꯕꯤꯅꯦ ꯑꯩꯁꯦ, ꯑꯁ ꯌꯥꯝ ꯏꯀꯥꯏꯗ꯫ ꯗꯤꯄꯛ ꯀꯣꯜꯗꯨ ꯊꯝꯂꯕ ꯃꯇꯨꯡ ꯃꯊꯟꯇ ꯃꯃꯣꯟ ꯀꯅꯣꯛꯆꯔꯤ꯫ ꯑꯩꯁꯨ ꯌꯥꯏꯅꯦ, ꯍꯧꯖꯤꯛꯀꯤꯗꯣ ꯏꯁꯥꯐꯥꯎ ꯈꯪꯍꯧꯗꯦ, ꯗꯥꯏꯔꯦꯛ ꯑꯦꯇꯦꯛꯀ ꯇꯧꯁꯜꯂꯦ꯫ ꯑꯁ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯔꯦ꯫ ꯐꯔꯤꯗꯁꯤꯅ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯇꯝꯂꯒꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯕꯨ ꯀꯌꯥ ꯋꯥꯅ ꯈꯪꯂꯛꯏꯅꯣ, ꯍꯦꯟꯃꯜꯂꯦ ꯊꯃꯣꯏꯁꯤ ꯑꯣꯠꯄ꯫ ꯑꯦꯅꯤꯅ ꯑꯇꯣꯞꯄ ꯈꯪꯅꯔꯝꯗꯕꯩ ꯐꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯈꯟꯖꯔꯛꯂꯒ ꯊꯃꯣꯏ ꯑꯃꯨꯛ ꯀꯥꯏꯗꯣꯏꯅꯤ꯫ ꯁꯤꯗꯒꯤ ꯀꯨꯏꯊꯈ꯭ꯔꯗꯤ ꯐꯔꯛ ꯑꯃ ꯇꯥꯔꯅꯤ꯫ ꯈꯔ ꯂꯩꯔꯒ ꯑꯍꯥꯂꯤꯛꯇ ꯊꯥꯖꯤꯜꯂꯒ ꯃꯩ ꯌꯥꯖꯔꯛꯁꯅꯤꯗ꯫ ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯌꯥꯗ꯭ꯔꯦꯗꯅ꯫ ꯑꯁ ꯑꯃꯨꯛ ꯌꯥꯗ꯭ꯔꯗꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯀꯥꯏꯗꯣꯏꯕ꯫ ꯐꯔꯦꯁꯦ, ꯊꯣꯛꯑꯕ ꯃꯃꯥꯏ ꯂꯥꯛꯆꯔꯅꯤ꯫ ꯋꯥꯈꯜꯅ ꯄꯨꯡꯁꯥꯗ ꯁꯥꯒꯠꯂꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑ ꯂꯣꯏꯔꯦ꯫ ꯗꯤꯄꯛ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯄꯣꯊꯥꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯗꯨꯁꯤꯂꯥ, ꯔꯦꯕꯦꯀꯥ ꯂꯩꯁꯥꯕꯤ ꯈꯔꯒ ꯂꯣꯏꯅꯅ ꯎꯁꯣꯞꯀꯤ ꯑꯦꯟꯁꯥꯡꯗꯨ ꯁꯦꯝꯂꯤ꯫ ꯗꯨꯁꯤꯂꯥꯅ ꯁ꯭ꯇꯦꯐꯦꯟ ꯍꯣꯏ ꯂꯥꯛꯅꯤ ꯍꯥꯏꯗꯣꯏꯅꯦ? ꯂꯥꯛꯇꯣꯏꯅꯦ, ꯃꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯅꯋꯥꯗ ꯂꯥꯛꯄ ꯌꯥꯅꯕ ꯑꯇꯩꯁꯨ ꯌꯦꯞꯁꯤꯜꯂꯦꯕ꯫ ꯂꯥꯛꯀꯅꯨ ꯍꯦ, ꯃꯤ ꯇꯥꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯅꯒ ꯇꯥꯔꯗꯤ ꯐꯖꯅꯤ, ꯏꯃꯥꯟꯅꯕ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯤꯀꯥꯟꯁꯤꯗ꯫ ꯌꯥꯝ ꯍꯩꯔꯤꯌꯦ, ꯖꯥꯠ ꯖꯥꯠꯀꯁꯦ ꯌꯥꯝ ꯇꯧꯈꯠꯂꯛꯏꯌꯦ ꯅꯨꯄꯤꯅ꯫ ꯌꯥꯔꯦꯍꯦ, ꯌꯥꯝ ꯀꯤꯅ ꯇꯧꯔꯤꯖꯥꯠꯅꯤꯀꯣ, ꯃꯊꯟꯇꯁꯨ ꯅꯠꯇꯕꯗꯨꯗ ꯇꯧꯕꯅꯤ꯫ ꯀꯤꯗꯤ ꯀꯤꯔꯤꯕꯣꯏꯔꯦ? ꯀꯤꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯣ ꯑꯦꯟꯁꯥꯡ ꯁꯦꯝꯕꯁꯨ ꯂꯣꯏꯔꯦ, ꯏꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯁꯦ ꯂꯥꯎ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤ ꯂꯥꯛꯅꯔꯅꯤ꯫ ꯁꯣꯝꯗꯁꯨ ꯁ꯭ꯇꯦꯐꯦꯟꯗꯨ ꯃꯥꯒꯤ ꯔꯨꯝꯗ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯑꯣꯁꯀꯥꯔ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯂꯥꯛꯃꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯏꯁꯧ ꯂꯥꯡꯂꯤ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯅꯣꯏꯗꯩꯅ ꯑꯩꯈꯣꯏꯐꯥꯎ ꯂꯥꯛꯄꯁꯦ ꯀꯌꯥꯝ ꯂꯥꯞꯄ ꯂꯝꯅꯣ? ꯈꯔ ꯉꯟꯅ ꯆꯠꯁꯦ ꯀꯥꯏ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯇꯧꯔ ꯂꯩꯗꯧꯅꯤ꯫ ꯁꯥꯎꯅꯤꯡꯉꯛꯇꯅ ꯏꯊꯟ ꯆꯠꯈꯤꯗꯣꯏꯅꯦ ꯌꯦꯡꯉꯣ꯫ ꯑꯁꯀꯥꯔ ꯐꯣꯟꯗꯣ ꯄꯥꯏꯅ ꯄꯥꯏꯅ ꯃꯌꯥꯒ ꯏꯍꯤ ꯍꯤꯒꯠꯀꯩ ꯆꯪꯂꯛꯂꯤ꯫ ꯁꯛ ꯌꯦꯡꯉꯨꯅꯦ, ꯈꯨꯁꯥꯎꯒꯗꯤ ꯂꯣꯏꯔꯦ, ꯅꯁꯛꯇꯨ ꯊꯤꯃꯜꯂꯦ ꯏꯕꯨꯡꯉꯣ꯫ ꯅꯌꯨꯝꯗ ꯀꯩꯗꯧ ꯂꯩꯒꯦ ꯍꯥ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯅ ꯂꯥꯛꯑꯦ ꯂꯥꯛꯑꯦꯅ ꯍꯥꯏꯔꯒ ꯌꯧꯔꯛꯇ꯭ꯔꯤꯁꯦ? ꯉꯟꯅ ꯆꯠꯂꯒ ꯀꯩꯗꯧꯔꯁꯦ ꯍꯥꯏꯅꯣ? ꯑꯦꯟꯁꯥꯡ ꯁꯦꯝꯃꯨꯁꯦ ꯍꯥꯏꯔꯣ? ꯁꯛꯇꯥꯁꯤꯒ꯫ ꯍꯣ, ꯏꯇꯨꯗꯣ ꯌꯦꯡꯗꯣꯏꯕ, ꯌꯥꯝ ꯀꯨꯏꯅ ꯌꯦꯡꯕ ꯐꯪꯉꯣꯏꯗꯣꯏꯕ, ꯊꯦꯡꯉꯗꯤ ꯈꯪꯉꯦꯗꯅ꯫ ꯑꯗꯨꯗꯅꯦ ꯑꯩꯅ ꯅꯪ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯁꯦ, ꯅꯨꯡꯇꯤꯒꯤ ꯎꯔꯒ ꯂꯩꯔꯕꯗꯨꯗ ꯅꯣꯡ ꯉꯥꯜꯂꯒ ꯑꯃꯨꯛ ꯌꯦꯡꯕꯗ ꯄꯥꯔꯠ ꯑꯃ ꯍꯦꯟꯒꯠꯄ꯭ꯔꯕ? ꯁꯤꯡꯒꯜ ꯅꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯒꯗꯕ ꯅꯠꯇꯦ, ꯀꯥꯟꯗꯦ ꯆꯠꯁꯤ ꯂꯥꯎ꯫ ꯅꯪꯗꯤꯅꯦ ꯀꯥ ꯑꯃ ꯍꯦꯟꯃꯜꯂꯦ, ꯅꯪ ꯑꯗꯨꯃꯥꯏꯅꯅꯦ ꯀꯅꯥꯝꯇ ꯇꯧꯔꯝꯃꯣꯏ꯫ ꯃꯤꯅ ꯇꯧꯅꯗꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯁ꯭ꯇꯦꯐꯦꯟꯗꯨ ꯔꯨꯝꯗꯒꯤ ꯊꯣꯛꯄ ꯍꯧꯔꯤ꯫ ꯑꯣꯁꯀꯥꯔ ꯁ꯭ꯇꯦꯐꯦꯟꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯇꯤꯡꯈꯠꯇꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯅꯣ ꯐꯩꯖꯣꯝꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯁꯦꯠꯂꯤꯗꯨꯕꯣ? ꯐꯤꯕꯝ ꯑꯃꯨꯛ ꯀꯥꯏꯔꯦ ꯍꯥꯏ ꯋꯥꯅꯦ꯫ ꯏꯊꯟꯇꯅꯦ ꯄꯪꯌꯦꯞꯇ ꯌꯦꯞꯁꯟꯕꯅꯦ, ꯍꯣꯔꯦꯟ ꯊꯣꯛꯈꯤꯕꯗ ꯑꯩꯈꯣꯏ ꯈꯨꯔꯥꯝꯆꯥꯗꯣ ꯑꯗꯨꯗ ꯐꯖꯅ ꯁꯦꯠꯍꯟꯗꯣꯏꯅꯤ꯫ ꯑꯗꯨꯏꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯅꯪ ꯉꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯁꯦ꯫ ꯌꯥꯔꯦ ꯂꯥꯎ, ꯅꯣꯛꯇꯅ ꯂꯩꯔꯅꯨ, ꯅꯪ ꯀꯌꯥꯝ ꯐꯖꯔꯗꯅ꯫ ꯌꯦꯡꯍꯩꯗ꯭ꯔꯦꯍꯦ ꯏꯕꯨꯡꯉꯣ, ꯍꯣꯔꯦꯟ ꯐꯖꯅ ꯁꯦꯠꯍꯟꯗꯣꯏ ꯑꯣꯏꯔꯗꯤ ꯀꯩꯅꯣꯝ ꯁꯦꯠꯂꯒ ꯆꯠꯄ ꯀꯩꯗꯧꯒꯦ? ꯋꯥꯊꯤ ꯑꯃꯨꯛ ꯉꯥꯡ ꯂꯩꯔꯦ ꯇꯧꯏꯁꯦ, ꯀꯨꯁꯤꯅꯦ, ꯁꯦꯠꯅꯤꯡꯉ ꯁꯦꯠꯅꯤ, ꯁꯦꯠꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ꯫